Hiyangai Nini Panba Ningol Chakobaga Mari Lainana Nifu Manga Suba Annual Fish FAIR-CUM-FISH Crop Competition 2024 Imphal East Ki Konungmamang Laiba HAPTA KANGJEIBUNG da Pangthokle Department of Fishery na Sinduna Pangthokliba Ngagi Mela Asida Stol Chamaga Marfuda Farmer Chani Yankay na Saruk Yaduna Nga KG Lak Ama Makai Yona Bapandam Thamle Ngagi Mela Haudokpagi Thauram da Saruk Yakiba Rajya Sabha ke MP Lesemba Sana Jaubana Manipur gi Laikai Khuding da Community Hall Sabagi Mahutta Community Pond Semduna Ngayok na Bahotna Rase Masina Lamda Masigi Thabak Thauram Khuding Makta Maru Oiriba Ngagi Pothok Puthok Padanatana Mipan Tangdaba Lamdama Masu Oigani Haike MP Asina Makhatana Lamdama Sida Lairamba Harau Kumhai Khuding Mak Mahusagom Pangthok Naba Aikoi Pumnamak na Hotna Minase Harau Kumhai Kaya Pangthok Taba Asina Aikoi Bo Pangdaba amagum ukiba yabagi khongfam ama lakpa amadi lai harawa yauna atay kumhay sing pangthokpa matamda numit mangani gi manungda pangthokna bahotna biu haike chahi amagi manungda amukta thokpa ningol chakawbagi thauram pangthokpa matamda irang asina maram oiduna awaba taraba mioi singi khanbiduna mahausagum ka henba harau kumhay pangthokpagi hainabi thadoksi haiba wafam thamladuna MP Sana Jaubana Lamdam asida leiriba yelho furup khuding make ningol singda ningol chakobagi yaifa paujel pike thauramadu Fisheries Minister H.Dingo Loktak Development Authority ki Chairman Moirangthem Asni Kumar Manipur Building and Other Construction Workers Welfare Board ki Chairman W. Sarat Kumar amade Minority Morcha ki President Anwar Hussain Yauna Mioi Kayana Sarukyake Ngagi Mela aduda lamdam asida leiriba Mioi Miam Laktuna Makoi na pamjaba nga makhal sing lainaki Ningol Chako Rabasu Hayang Salasi Mama Ningol Chako was a pasa Sapio but I do Kazakang Pununda Labak Sikari Orige have a Kalaga Awaba Mayam Mayumakai May Sakraba Iribaki Damukta Matai Takraba I hing the Nadana Dumikang Narang Sonda Dumba Kulngaiba Silanau Sing Sasing Mayangi Kalaga Kazakang Wakalda Adu Ningol Chako with the Sapi.